Lakhipuronline puthokchaba July gi tang kuntra leibak pokpa numit ki Khomjinba Pao tabirasi ahanbata maroipa Pao khutsa haibagi lamda meitei nupi ani National Handloom Award fangle tongan ba tax ki chang khanghen hengalakpada Silchar Municipal Board mamangda wakat mifam chathakre Mahakabi hizam angang halgi mapok kumon thorom pangthokre saireng saidinakre Hostel lagi manglore haiba mahairoi nupa macha taraturuk tekta kaidana fangle kasargi mapam da mitei mek tambi takpi bagi thorom sing makha chathari amasung khel maharan ahanba edition ga mari leinana merit certificate yenthokre Hojik mapungoi ba pauta birase khutsa haibagi lamda masigi mahusadi gi leiraklaba yongfi sabada haisingba amadi kathokpagi damak Manipur ki wahengbam saya amasung Tripura ki Dholai district ki Nirmala Singhada Ministry of Textile Government of India ki makhada Sant Kabir Handloom Award 2023 fangle Isingi tax amadi trade license na chingba tax ki chang khangin hengalakpadagi pendaba phongdokladuna haukiba ningthau kaba namita Silchar Municipal Board pamangda miyam gi oiba wakat mifam pangthokre mifamna Silchar Municipality ki mikal athuba matamda pangthoknaba amadi Silchar shahar ki sokchilaba lambi ki pibam athuba matamda sembinabagi dabi su tawkhi tongan ba dabi kaya yawba memorandum ama Urban Development Mantri ki mafamda municipality ki kuthangda pisinki wakat mifam aduda Meitei Chambers of Commerce Assam ki General Secretary Okram Lakikanta suwangangki गवर्नमेंट को हम लोग रिक्वेस्ट करते हैं और ऊपर से जो मनी जो टैक्स ओवर ले रहा है उसको भी बंद करने के लिए हम लोग आह्वान करते हैं कि जल्दी से जल्दी इसको भी बंद करना चाहिए क्योंकि पब्लिक हैरेसमेंट ये सबसे खराब गवर्नमेंट का नीति Naharol Khorirol Silup Assam Manipuri Chanura Khorjelup Kasar amasung Manipuri Sahitya Parishad Assam Lakhipur District Committee na senduna July gi kunipanda Mahakabi Kalidas Mahakabi Hizam Angang Halgi Ningsing Thoram Loinana Laikhitrabi Aibi Kumari Thoibi Devi ki mapok thoram Khorirol Sanglen Lakhipur da pangthokre Khananaina baki thoram da potharaba Professor G Narhari Sharma potharaba Professor Ngangom Pasanta Kumar na mithunglen aduga Naharol Khorirol Silup ki President Thokchom Bishwanath Manipuri Chanura Khorjelup Kasar ki VP Thokchom Anjana Manipuri Sahitya Parishad Assam Lakhipur District Committee ki VP Khaidem Kauraharina Mayai Tangbal Dalitengki Manipuri Sahitya Parishad Assam ki Advisor Ingudam Binodna Wahaudok Pikhi Manipuri Chanura Khorjelup ki member singna Seihog Isei Saglaba Matungda Lup ki VP Laisramongbi Binodinina Miyambu Taramna Okhi Thorom Gamari Lenana Dr. Sagapam Merina Amasung Haibithabam Dhirarani Wangangki Kabi Thokchom Bishwanath na Mipamapo idana pangthokiba Saireng Saidenabagi Thoromda Aibi Tarahumdoina Saireng Pathoknaki Kabrabam Anita Amasung Ayekpam Surjamukhina Program Conduct Tobiki Manipuri Sahitya Parishad Assam Lakhipur District Committee ki Thoburen Tonambam Robindrana Thagat Wahi Piduna Thoromatu Luisinki Haina Manipuri Chanura Khorjelup Kasar ki Assistant General Secretary Surjamukhi Singhana Thadorok Pacherol amada hairi Manipuri Sahitya Parishad Tripura na sinduna Mahakabi Hizam Angang Halgi Samaga Kuntranitoy Suba Mapok Kumon July ki kunipanda Parishad ki Vice President S. Khelamon ki Sanghai da pangthokre Y. Chandra Kirtina Tharom Mapu Oiraga Hizam Angang Halgi Punsi amasung Sahitya ki Hiram Tanainaki Parishad ki VP Khelamon na Angang Halgi Punsi L. Mina Devina Jahira ki Maramda M. Pradyutna Singel Indugi Maramda Nainaki K. Sabya Sija Molina amasung T.H. Nilkumar na Khambathubi Serengi tongan ba Panduk Pathoktuna Tahanki Ketrimai Madhabi amasung Sanasamongbi Umadebina Sereng Pathoki N. Nripendatta amasung Y. Biramongol su Thoromasiga Mari Leinana Wangangki haina Agartala dagi phangba pawasina haire Khanganjaba ama Haukiba July gi tang kunmathoi Nongmaijing numita Kasar Singirbon Haisnam Lekai gi Oja Khangemam Bishwanath na Sahi Humbutara Mangagi Punsi Laisat Tamlamlaka Khwai Mayambu Thadoklamduna Mapugi Khoya Tankrabata Sanamai Lainingi Haunabi Matungina Laikhitrabagi Thawai Mirelna Taibang Mapugi Nakta
ingna chikna leirunabagidamag hayeng July gi 38 Jumsakaisha numita masagi sangai kasar singirbon hesnam leikaida Jingu khoyum laida laison tinson jatuna lana thorom pangthok sage thorang jari layoi khraba ozagi damak awaba phongdok pikiba Manipur amasung kasar lamdamgi khudingmakki mafamda imung manunggi maikeidagi ikai khumna jaba amadi tawbimal khangba phongdoragli loinana pakot johanjaba ngamkitrabasu lana thorom asida khwai pumnamakna lengbiratuna saruk jabiranaba ozagi loinabi khangem ongbi brajeshwari amasung mahaki imung manunggi maikeidagi nolukna paujalakli Kasar gi dholai kendra da pangthokadaba marak ki mikhal gi damak Congress party na sem saba hokre Assam gi dholai constituency gi manung chanbada Borojalenga block Congress ki mandal committee ani mathang sidna naya bill amadi Borojalenga ngarang Assam gi mitei Congress luchingba Dr. Maimom Santi Kumar gi lamsing makada mai pakna semkhre hairiba block asidagi BJP gi MLA ka khibana maram oiraga Congress party gi mapangal sonduna leirambani adubu MLA oiramba Porimol Suklapaitana lisinganiga kunmari gi Lok Sabha mikhalda MP oikibagi maramna lakliba September tha sida MLA sida pai election pangthokadori maramasina Congress party bu mapangal kannanaba honabani hairi Thabak asi pangthoknanaba in charge ki thodang lauriba Dr. Maimom Santu Kumarna miyam gi matengdagi mai pakna punna mondol committee manga semangam khre mafam asida khundaduna leiriba mitei kaya amasu committee da matik chaba pham paiba thengnare mafam asigi miyoi kayana BJP thadoktuna Dr. Santi Kumar gi kuthangda Congress party da ming chankhe hairi September thada Assam da pangthokadaba seat manga gi maraki mikhalda dholai kendra su yauri Manipur gi Thobal Hokha da leiba Peace and Freedom Academy ki school boarding dagi mangkhiba class 10 tamliba mahiroi nupa macha 13 Thobal da leiba Arambai Tengol Unit 1 ki QRT mobile team na kanduna Thobal police amadi school authority da sinaraklaba matung police station da guardian singawari sanaraba matung khusina khre hairi mahiroi sing adu ngarang ayuk anganba pung marirom tarakpada school campus dagi mafam khangdana mangkhibani hairi Mahiroi sing adu mangkhraba matung Thobal police station da mangkhibaki complaint ama tawrakpadagi miyamna khangnarakpani mahiroi 13 mak Senapati district ki Lisam lok khunda leire haina Tata driver kharana hairakpadagi AT unit 1 gi QRT mobile team aduna mafam aduda sangsinduna mahiroi 13 adu makhoi gi office ta puraktuna counseling piraba matung school authority amadi guardian singda khusinaraklaba matung police station da amuk purakhibani hairi panba yabadi school asigi pangthokadaba function amagi damak sem sabagi thabak loiraba matung mahiroi kharada oja singna ngangba chaibagi thodok ama laikhibaga mari leinana angang sing adu chenba oiramba yai hairi thodok asigi matangda school asigi principal Jotin Salamna sumna hai maruina ngasi thokiba Peace and Freedom Academy gi satata tukha missing report thagatpagi mayam ama lebak mayam da viral zakibadu yamna thuba अखोगी प्राइवेट स्कूल डेवलपमेंट काउंसिल्स की टीम मैम अरुगा Arambai Tengol's की यूनिट की जनरल हाइगर शेयर क्यू की टीम्स ना यामना अथुबा मोंगदा अखोगी सर्च पोर्टल मा चंगनबा हाइबा सदैदा अखोगी लिसम लोकता लेबा सिंग अमगी मनुंगदा आंगांग सिंदु टेक तकाइदना याम सेफ्टी ओइना लेरंबा अमदी मदुगी कुल कम्युनिटी अदुगी मफमदुर तारिबा कम्युनिटी सिंगसु अखोइदा चाउना कोऑपरेशन पीबा अमदी मणिपुर पुलिस की डिपार्टमेंट ना अखोइदा यामना टेक तकाइदना आंगांग सिंगसी यामना पॉजिटिव माइंडसेट अदुगा पेरेंट्स सिंग कोइ पुन्ना फमिनरकाना ngasi settle tokre amicable solution purakre aro makoida khangauda angang sing adolescent ki period oibanina makoida ningam daba songning ba problem ma mayam do neha ki oiba yoni haina khanjaraga akoi nongni gi manung sida parents ka school ki authority ka faminarkanda hanagumna makoi school da dum leirani habase lebak mayam da sindokse Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Jiribam Higher Secondary Bitanagar Multi Sport Utility Auditorium Hall amati Chingdong Lekai Upper Primary School da leiriba relief camp ahumda Kaisamthong Assembly Constituency gi MLA Sapam Nisikan ki team Nisikan na
nongmada changdaba yadaba chana thangnaba potlam kaya relief camp ta ngarang khusinaram khre tengbang khongsat asiga mari lenana team nisikan ki member maibam prafulona sumna hai Manipur da tholiba irang sinmaram moiraga Jiribam district ka hojiu sikje mafam kharada Jiribam paja khara relief camp da lebiri hariba relief camp siga award passing se hoi kasamdum kendra gi ningoina panjarbada niskan sing sapong gi makhada hoi gi team niskan thaina hoi team amaka lejari hariba team adudagi angamba akoina member sing dudagi angam mateng khongo charaga hariba sigi Jiribam da awana tarba ripta leriba jaga sida hoi mateng pangba lakchabani hari mateng sing adudi ngari sidi akoina direct imphal dagi ujare aduga atei tei alu tilhau ising thum thau angang chananaba biscuit loinana ujuji daka oiba boy kolom pinjin loinana yam maruina nupi singi sanitary pad hai bising asi hoi team member sing adugi side dagi angamba mateng panga ujarapani ijabani loinana aroibada aina hajaning mari sakarda ujuji kuire akoise sahi ama henjale amna mawong manda leibase madun athu matamda hariba irang se lochhan biduna nena taba Manipur ma ing chingna leiba Manipur ma ohalasi haiba wafam se tin gi maikai degi ayana media ge thongda dokchari timni sikantana iya khare Vidyanagar relief camp ta leiriba laukoi pungdagi N Nabachandrana team nisikantna Jiribam ki relief camp asida lakpiduna mateng pangbirapagi damak thagatpa phongdokhi loinana lengak na miding sangbiduna makhoibu yumda halanbiu haina phongdokhi kogi kasamthong kendra gi MLA nisikan sapam gi teamna angamba aikoi gi isagi on pocket gi puthok naraga jirida awa batariba relief camp da leiriba ichinau paipumna mapu mateng pangbigani haiduna lengbirak liba isinau singbu ahan mamukta da thagachari aduna aikoigi hojik relief camp da leiriba condition sisu yamna wai aikoigi thaudok 2023 dagi holokiba thaudok siga mari leinana mafam sida yamna khudongcha da bak condition amda mayoknari masi aikoigi Manipur government gi maikai dagi su atuba matamda santi pubiraknaba aikoigi relief camp da leijariba inda singi side tagi su Manipur sarkar da aikoina masi yamna request tawjari aduna makhatana masi thon bidanaba amasung khara athuba matamda solution pubiraktuna santi hanbira u haiba wafam ti thamjaraga losinjare Milal Assam ki lamjing makhada maifana sinduna ngarang Joypur Mongolpur da Shobhakanta Singh Seram Herajit Thangjam Project na mathangsidna President amadi guest oina phamduna numitarani gi oiba mitei mek tambi takpi bagi thorom hawdokre thorom aduda Milal Assam ki General Secretary Wahengbam Surendrana Assam da imalon amasung mayek kanba haibasi mitei lona imalon oiriba pumnamakki thodang ni haiki Wahengbam Bebitana takpi tambi bagi thodang lawgani hairi Uzan Tarapur Manipuri LP School dangarang Milal Assam lamjing makhada Maifa amadi Khunjau Youth Club KYC na sinduna nimit tarani gi oiba mitei mek tambi takpi bagi thorom hawdokre thorom aduda Milal Assam gi President Seram Herajit Thangjam Project President Maifa Tamizur Rahman Wahengbam Surendra Siraj Uddina Daistaphamki thorom gi wahawdok piraduna KYC gi General Secretary Maibam Sabirna Maifana hornaduna Assam da imalon amadi mayek asi Assam sarkar da masak khanghanana bahona rakibani haiki mitei pangal ichinilao singnasu hainana bahona minasi haiki Sports Youth Welfare Department Government of Assam na lising aniga kunumdoi gi November dagi lising aniga kunmari gi January 12 pau papangthokiba Khel Maharan gi ahan by edition gi district level da saruk yaduna medal phanglakraba sanaroi sing dangarang Certificate of Merit Yanthokre Loinana Makhal Makagi Sports ki lamda thaudang kaya lobiriba expert sing dasu ikai khumna board kre panbayai
हाइरिबा खेल महारन असि रामपुर टी गार्डन प्लेग्राउंड दोलू उदारबोन इटखोला सिलचर धोलाई स्कूल ग्राउंड लाबोक टी स्टेट प्लेग्राउंड न चिंगबदा एथलेटिक फुटबॉल कबड्डी वॉलीबॉल अमदी खोखो न चिंगबा मसाना सिंह सानकी एम देव सिंह मेमोरियल एकेडमी बिनाकंदी पार्ट 2 गी स्कूल ऑडिटोरियम दा पांगथोकिबा सर्टिफिकेट यंतोकपगी थोरमदुदा रिटायर्ड एडीसी अरामबम नंदबाबू एमडीसी की चेयरपर्सन मुतुम रीना रिटायर्ड मेजर पीएच मनीधन सिंह अमदी इरोम गौरमनीना मथंगसिना मिफमपु अथोइबा मिथुंग अमसुंग इकाई खुमनाजबा मिथुंग सिंह ओइना दाइस्ता फमखि नुंगाइरबा पाव कासार फुलरतोलदा होलिस्टिक थेरापी सेंटर अमा हांगदोकचरे योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगितमक ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne Khomjinba Pao Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba hore Health Care gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 93957324560 of Homadio अरोइबदा मरोइबा पाव अमुखन्ना खुदसा हाइबगी लमदा मैतै नुपी अनि नेशनल हैंडलूम अवार्ड फंगले तोंगान तोंगानबा टैक्स की चांग खंगैन हेंगलकपदा सिलचर म्युनिसिपल बोर्ड ममांगदा वाकत मिफम चथखरे महाकवि हिजम अंगांगहलगी मपोक कुमन थोरम पांगथोखरे सैरेंग सैदिनखरे हॉस्टल दगी मांगलोरे हाइबा महिरोय नुपा मचा 13 केक तकाइदना फंगले Kasargi mapam-mapamda mitay miyek tambi takpibagi thorom sing maka chathari amasung khel maharan ahanba edition ga mari leinana merit certificate yenthokre Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloijare